Panampausi Marui Pokra May Kaba Chinjak Mayok the Bite Rally Secretary, Leba Amakan by Visit Leba Adugi Naharol Sing Semgalaga Kangadavani Ando Iram Damasigi Tungi Mirol Kananaba Kongsat Highway Timda Anti Narcotic Drugs Organization Kanglai Park Ando Nisinduna Bite Rally Makangla Western Gate Lam Lamthabagi Tauramadu Napki SPW Basu Zenimski Hanigi Director L. Deven Napki Additional SPY Kesorsan Napki OCS Ibom Samadi Andoki President Sinkai Luang Sasaryaki Really Edu Kangla Western Gate Lamtharaba Matung Awang AOC Singmairong Konang Karak Paraga Dinku Rota Laklaba Matung Lamlong Kaitil Paraga Porampat Zenims Road Ayang Palida Laklaba Matung Kongba Tongkong Nandibam Laikai the Laktuna Kokaitil Takilambam Laikai Youth Club the Pandung Mamaki Really Edu the Mayka Bachinjak Mamal Naidraba Punsi Kangutak the Lushili Isakak Nuaina Mayka Bachinjak Lalon Mana Kunaima Mutalemadi Masamo Power Tinjang Kaijang the Bamiro Lama Siembada Mama Mapa Oibig Asabu Taudang Lay Heba Bannergi Really Edu Saki Kongsada Dugi Matang the Andoki President Sinkai Loang Sanhai Manipur Si Hiram Kudinda Pibam Solo Lamdama Moiri Lamdamasi Apaba Lamdama Ohen Bahivisi Aikogi Punamaki Taudangi State economy education ki lamda health ki lamda amadi langak loan gi pibam nom gi sotharagli masinga singarangi policy na sotharaki banati manglam sa takanglay pa si mangna ba policy masum program kya siamduna ngasigi pibam masi yoki bani ngasigi mirol na matam sana thengna haudrabadi kanglay pa si mangki bi yabgi pibam dalakli laiba amakan bahibisi laiba adugi naharol sing semgalaga kangadabani laiba kangadoriba naharol sing Lambi Lamak Halabadi, Levadu, Mangan Bayam Lagani, Lamdama Mangan Bad Naha Kiabu Draki Ipak Tahanduna Manghali, Manghai, Ariba Puari the Yang Luba, China's Center for Civilization Haina Kangaramba Lamdama Mani, Masaki Potok Matiksan Lazadava, Civilization Gi Kongzelda, Medieval Matamdegi, Hawalakwa British na Sinasi Center for Civilization Haina Kangaramba Lamdama Mani, Masagi Potok Matiksan Lazadava, Civilization Gi Kongzelda, Medieval Matamdegi, Hawalakwa British na Sinasi Sanction Mangamduna Ladiba Matamda, British na Sinagi ti Silk Kayana, Singba Polam Sing Mitaki, Dubu Sinana de British da Launingai, Polam Ama Pawalitava, Masagi Potok Marankaina Lazava Lamdamni Haiduna, Muktuna Lazarami. Aduba British na India ki opium pusinduna China da yon sinduna China ki economy atukimati marai sai thanki madurigi opium war anirak 1839 dagi 1842 amadi 1856 dagi 1860 sonaki anaba puari da yenglaba sanagi tungpham oiriba Mexico sisu drug ki konung oina onthoktuna hawat pangamnaduna America da senduna minai oidun hingba lamdam ama oiduna lairi Mexico ga manaba lamdam Cuba dadi asuma policy program semdana pothok laijadaba lamdam oirabasu malemda mangal piba ngamba laiba moiri aikoina naha sungbu drug ki langdigi kannun apaba khunayam ohendrabadi aikoisu Mexico Afghanistan gumba lamdam ama oihoragani naha role na khunay semlakadabani semlakadaba naha role singadu drug ki ipak taadun lairabadi lamdam asi kanagum amatagi makut loidringai aikoina aikoibu loisinjabu oina tokani Drug asi kunagi yeknabani aikoi puna muthatuna kunai kan batangai fati miyoi khar khaki thaudang nati aikoi pumbagi thaudang ni haksangi saruk amakak sokle haiduna tumina lesilabadi asokpaduna maramoiraga haksang pumbu sandok punna lotsin khibege hayengi kunagi damanga sigi naharol sing nisagi ipaktagi kalok seki Bite Rally eduga mari leina Jenims ki hanigi director Dr. Laisram Devena fongdorakpada Magna Jenims ki director oiringe matamna sudrak mari leina ba polam kya hospital pusilak pathengnaraki adubo hospital manung pusilak liba mayai ka bachinja ki polam sing fogatuna mai thaduna manghan bigi thabakaya tawkhemadi Andok na sinduna ngasi pangthok liba Bite Rally asi yamna phaba khongthamani asiguma miyamda awareness pibia ba khongset asin Manipur gi mafam sinba thungna sandokna ba sinba program amani Loidana Manipura drug sisunaba miyoi singi masing atuki matik yam khalakli amadi Manipura drug kanana pusilakli pano haiba miyamna hena khangnar ba wapam mani Manipura ki drug mapung phana muthanaba Manipur lenga ki mekedi gi sukana honariba sida aikoi punamak nasu amatu oina mating pangduna lamdam asida gi drug maru pangna muthatlasi pongdoki nakala maromda rally edur saruk yakhiba nap ki SP watham basun hai
Andokna sinduna ngasi pangthokliba bike rally asigi maruoiba panamdi lamdam asidagi drug chaba yonbaga toktuna drug free oiba state am oihalasi haiba wa kholauda ngasigi rally asinmani loinana drug chaba yonba muthatnaba honabada khongthang ahum lei khongthang adudi supply reduction demand reduction amadi harm reduction hariba khongthang ahum sini ado menamok miyamne awareness piba campaign asi demand reduction gi makhara lai maram maduna matam gi matungina demand reduction hanthana bagi damakta asigimbo awareness program asi pangthok mathokta habo wafamsu thamkhena pausta makhatari atoba paumana LSTB gi loisang tinami pham pangthokre LSTB masum kabu union manipur na sajibu nongma pan mapuna pangthok minaga dawri hayeng khongbal ufong gyumpham da leiba lening thau sanami temple board LSTB gi makhada leiba loisang punamaki oiba thas numit khuding gi pangthok patara gumdoi subu loisang tinami pamosi LSTB gi lusing purel ngamthak vidyapati senjam alliance wakhalam jingmara mayai tangbal lawduna pangthokre thauram gi manungsan SLTB gi pung isai loisang na khudol tamba laisol isai phongki LSTB gi makhada lariba loisang punamaki sakwa thorang thausil gyat punumira sida lamta thara pangthokki thabak thoram singi paudam amadi makhata na pangthora kadaba thoram singi matang laining thau sanamai temple board ki member secretary maisnam si badata luwangna marik smwa pham thamki mangna makhata na hakibada hayeng sajibu nongma panbigi thoram ayuk laining thau sanami sanglen kaboy union manipur ga puna pangthokani amadi nongoidang weram gi matamda songmum kaboy khulda SLTV ke puna pangthokani hari matam kya gi mamang gi pangthok tuna lakpogum handaksu lakliba kalen gi humni pan manumita mitai yening hunba numit haiduna miyam goiba lining khongsat ama satkani masida miyam na saruk yabi yu haina pauselakli kumza english ngani ka kungo humdoi gi me hum digi thowaning daba irang na maram moiraga sai ani awa ana kya khanglak tuna laidiba relief camp singi manungda relief camp manga gi mihut singda sajibu sairau gi khudol tamki panbayai SLTV gi pung isai jagoi loisangna sintak sindambagi mahi oina sona pung de isai khudol tawba ngaman khiba lekhre ngasi gi thoram asida SLTV gi sanglakpa madi ngamthang singda lamta thagi oina khudol tamba madi tuan ba loisang gi mai paglakhraba thaumi singda sarai phi yanduna ikai khumna utpana mapung oiba thoram oikhena su pausna makhatana phungdorakli amaromdana nongmai pompi sing Ccpur thangjing singi paring ligi security force na rifle ani pistol ama amasum foot mari degi taruk phau sangwa pompi ahum amati atai polam sing phangkibaga loinana Kangpokpi district ki sangobung degi na pistol ama single barrel ball action rifle ani phangre hari amaramdana laimakong singmang degi housingna khurkhulgi manub yumpham relief camp da leiba ajit allies apa kobama masa khangdaba atopa miyoi singi BSNL gi ready sim card kungani thoi amadi airtel gi sim card maudraga manga konana police na fogal hari amaromdana Nagaland su delimitation gi wapam yaning da phongtok na ba horakli Supreme Court ki maikei gi Nagaland Manipur Arunachal Pradesh amadi Assam gi delimitation gi thabasi thaung gi manung lusin gada bani haina akan wapam phongtok khrabasu Nagaland gi oina English singani ga amagi mikok thibi gi report yumpham moiraga delimitation tawbada yaning da phongdorakli hari losilak poina to papawmana Sarisat ki sukma nakslai tarakatre hatkhre Khutlai na ahongba purak loi amitsa Sarisat ki sukma district ki manungsana leiba Kirlapal police station ki manungsan umangi mafam sing security personnel sing numai kapna bada makok thongbul sing mayauna nakslai tarakatre hatpangam khreina mafam adu ki police na phongdorakli hiram adu ki matang da Khutlai na ahongba purak pungam loi haina union home minister Amit Shah na phongdokre hatkhre nakslai sing adu gi manung da CL gi mana pubu lakh kun manga lakh thokra blusing bama yaw hena police ki paw duna makhatari mafam adu gi district reserve guard amsum central reserve police force ki personnel sing intelligence ki paw mu phangmadi gi apun ba operation am sathrakpada nakslai taragatre du hatkibani thawdu odu security personnel mari amasu aso apan nang khina pawsna makhatarakli do tandang na sumna myam na thamjaram gi hauskoi nadi myam pawsh matang sa lu sinjarage amasung